Arambay News Guwahati da Manipuri Pau tabiribasingbu ihan hanbamaktada Chingangbam Susitarani na khurumjari hojik ngasigi samlappa mariba pausing lobirasi Assam da ngasigi oina hojik faubada positive case amata phangdri discharge tawbagi pausu lakdri adubu mioi anidi laikanaba ngamdana ngasi laikhidre laikhidreba mioi ani asi Guwahati gi GMC Hospital da layinglambani amana masagi chahi nifu surabi nupi amani aduga amana masagi chahi 85 suraba mioi amani State asida hojik faubada COVID-19 gi apunba confirm case masing lising tara mangaga chaunga kuntra taruk sukre lising mapan ga chanipan nipunipan na discharge tawkre lising mangaga chatruk yankhaina active oiri sikhibagi masing punna kuntra taret sukre panbayai ngarang ahing athengbada state asida positive case chamapan ga kuntra taruk phangki masigi manungda chaunga ga kunma thoina Guwahati city khaktadagini chatret supna amana ngarang ahing discharge tawki Assamda nauna positive oibada yarokliba state asigi saknairaba politician singi manungda AIUDF ki president Badruddin Azmal amadi mahaki manaunupa Sirajuddin Azmal su positive oibada yaukre Badruddin huzik Mumbai da layingli aduda sunatana Tinsukia gi Sadia Kendra gi MLA Bolin Setia su COVID-19 positive oide Assamda COVID-19 gi positive case masing akiba phangna hengalakpa amadi sibagi masing su hengalakpadagi ngasidi leibaga sigi miteng Assamda tarakli Guwahati sahar khaktada thajarubagi wangmada punna positive case hojik faubda 55,500 supna nipan sure hena luribadi corona gi target corona warrior singi mathakta thamlakpa asina anaba sing layengba amadi laichit asibu sandorakpa thingbada khudong chadaba kaya mayuknaba tarakliba asini Doctor, nurse yauna health worker sing police amadi media gi mioi kaya positive oibata natana quarantine tawba kaya masu yauri masina hakthengna na soklagliba si covid anaba sing laying badani ngasi Guwahati gi Janata Bhavan da pangthokiba pawgi mifam amada Mantri Himanta Biswa Sarmana pawmi singda haiki Guwahati da numit khudingi covid ki phamung chani yankhai thorang tawba tarakli Assamdana case chatret ka yankhai chamapan phawbagi changda nongmada positive oikhalakli Mantri asina makha taradun hai sarasida hojik fawbada sample lakh ama test tawkhre test tawbada chingnaningai leitaba result piriba antigen test na su yamnamak mateng pangli matosumna rapid test tawbadadi chamagi manungda kulhumdoi sar asidagi positive phangli Guwahati da COVID famung punna lising ahumga chama marfumapan lay COVID care center dana hojiksu famung lisingama hangli hairi panbayabadi total lockdown thamliba asigi mamangda test tawbada chada kuntra positive phangkiba adu lockdown thamlaba matung asidadi chada 13 khaktamak positive oiba thengnari mato sumna positive case phangbagi chang hantharakpa asi asamgi oinadi nungaiba paw amani laibak phabani haiki Guwahati da lairiba COVID hospital singdana punna phamung chamapan ga humburani thoilei masigi manungda chanipan supna tareti full oire adubu ahangba phamung kharadi leiri hairi Guwahati yauna Assamda home quarantine tawbgi kanaba leiroi maramdi ayambana yum amamamda leiriba si suron ahumgi mioi singni maramaduna positive oiba mioi amaga yum amatada punna leiminarabadi maruoina yumdugi ahallaman amadi angangdana hena sokchilakani adugi sumathakta lanai personal doctor amasu leibatai mathau taraklabadi khudakta hospital yauna purakpa ngamnanabagi masagi gari su leiba darkar oi aduda sunatana yumlo nabasingi ayaba amasu change maramaduna yumda home quarantine tawbasi asamdadi khudong charoi haina ICMR da su khanghankhre hairi Miron binupi amasung chahi nauriba angang singi oina Guwahati gi Pan Bazar da leiba MMC Hospital manakta COVID care center ama aduga chahi humphumanga mathaki ahal singi damakta oiba akhanaba COVID care center amasu Khanaparada hangdoklagani hairi Nakalamaromda Silchar Jorhat Borpeta amadi Golaghat sahar sing asida state sarkarna COVID ka mari lenana ahakpa miteng thamlakli Positive ki masing leptana hengalakli adubu hariba district sing asida lockdown tokbagidi tangai fadaba laktri hainasu mantrina makata ki Hojik thengna phangba report amagi matung ina Assam sarkarna lakliba July tang 12 gi numidang wairam pung 6 tagi July tang 18 gi numidang wairam pung 8 fawba Guwahati da total lockdown makata na sangdoknabagi order ama thokre
हारिबा ऑर्डर असिगी मतुंगिना शहर असिदा लनाई गाड़ी चेनबदसु अथिंगबा थंबगा लोइनना चथोक चसिन तौबा अमदी युमदगी मपान थोकपा अमता यारोय हाइरि गवर्नमेंट ऑफिसिंग अमदी प्राइवेट ऑफिसिंग हांगबदसु अथिंगबा अदुमक थंखिगनी लॉकडाउन की प्रोटोकॉल गाकना हवाई चेंगवाई योनबा अमदी पर्सनल हाइजीन की पोटलमसिंग योनबा दुकान सिंग लागलिबा निंगथौकाबा नुमित्तगी इराई नुमित फावबा अयुकी पुंग मापनदगी नुंगथिलगी पुंग मरी फावबा हांगबगी अयाबदी पीरी अदुबु अतई कैथेल अमदी दुकान सिंगदी हांगबा अमता यारोय हाइरि मणिपुर हौखिबा पुंग कुनमरी असिदा नौना मियोई 13 कोविड-19 पॉजिटिव ओइबगा लोइनना अपुनबा कन्फर्म केस मसिंग 1940 सुख्रे 13 अमना डिस्चार्ज तौबगा लोइनना अपुनबा डिस्चार्ज तौखिबगी मसिंग 494 सुख्रे 450 हौजिक एक्टिव ओइरि फबगी चांगना चादा 52.8 अमने पनबा याई ngasi पॉजिटिव ओरिबा मियोई 13 असिगी मनुंगदा जिरीबामदगी 3 याउरी जिरीबामदा कोविड-19 पॉजिटिव केस हंदक मरक थाजरुबगी वांगबदा हेंगलकपदगी डिस्ट्रिक्ट असिदा लायेंगनबगी मफम लैरक्तबगी अवाबा मायुकनबा हौरखरे फमुंग फंगद्रबा कोविड अनाबा 12 ngasi इम्फालदा पुरकनबा होटनबदा एम्बुलेंस वाटपदगी अनाबा 15 खक्तमक इम्फालदा पुरखी तरुकना डिस्ट्रिक्ट असिदा अदुमक लेहौखी नाकल अमरोमदा जिरीबामगी उचाथोलदा लेरिबा आइसोलेशन वार्डता अहांगबा फमुंग लेतबदगी अवाबा कयासो कोविड अनाबसिंगना मायुकनबा तारी इम्फाल जिरीबाम लंबी फत्तबदगी इम्फाल यौना चटपदसु खुदोंचादब कया मायोकनरी स्टेट असिगी हॉटस्पॉट ओरकलिबा जिरीबामगी पॉजिटिव ओरबा अनाबसिंग युमदा अदुमक लायेंगनबसु याउरी इमुंग मनुंगी मियोइसिंग मिपाइनदबदी नट्री मसी तसेंगना खुदोंग थिनिंगाइनी असिगुंबा थोंगसिंग असिदगिसु कम्युनिटी ट्रांसमिशन ओरकनबगी चावरबा मरम अमा ओइबता नतना कोविड-19 की माइतांगदा एडमिनिस्ट्रेशन की सेम साबा यामनमक सोली हाइबदुमदी मयेक सेंगना उथोकचरे चेरागासिदा जिरीबाम डिस्ट्रिक्ट हौजिक ओरिबा फिवम रैपिड एंटीजन डिटेक्शन टेस्टिंग लॉन्च तौबा अमसुंग डिस्ट्रिक्ट असिदा फमुंग चामा थाबा कोविड केयर सेंटर हांगदोकपा लोइनना स्टेट असिदा कोविड लाइचट कम्युनिटी ट्रांसमिशन ओरकपा ngamdanabagidamakta तोंगान इशू कयागी मतांगदा स्टेट कंसल्टेटिव कमिटी फॉर कोविड-19 की रिव्यू मीटिंग अमा सीएम एन बिरेन की ऑफिसता ngasi फमख्रे मिजोरम ngasi पॉजिटिव केस फंगबगी पाव अमता लाक्ट्री अदुबु तरेती ngasi डिस्चार्ज तौखी मतोसुमना स्टेट असिदा कोविड-19 की कन्फर्म केस मसिंग 223 सुख्रे 150 डिस्चार्ज तौख्रे 63 एक्टिव ओइरी लेखिदबा अमता याउद्री नागालैंड ngasi अनोबा पॉजिटिव केस 13 फंगखिबगा लोइनना अपुनबा कन्फर्म केस मसिंग 495 सुख्रे मापन डिस्चार्ज तौबगा लोइनना अपुनबा डिस्चार्ज तौखिबगी मसिंगना 419 सुख्रे 135 हौजिक एक्टिव ओइरी लेखिदबा अमता याउद्री स्टेट असिदा लॉकडाउन की थौरांग जुलाई तांग 38 फावबा सांगदोखरे अरुणाचल प्रदेश नौना मियोई 38 पॉजिटिव ओइबगा लोइनना अपुनबा कन्फर्म केस मसिंग 495 सुख्रे 110 डिस्चार्ज तौख्रे 219 हौजिक एक्टिव ओइरी अनीना लेखिद्रबने स्टेट असिदसु कोविड-19 की ख्वाइदगी सोकलिबा मफम हाइबदी इटानगर कैपिटल कॉम्प्लेक्स मखाताना लॉकडाउन लाक्लिबा जुलाई की तांग 10 फावबा सांगदोकनबगी स्टेट सरकारना ऑर्डर थोखरे मेघालय ngasi नौना पॉजिटिव केस 43 फंख्रे मसिगी मनुंगदा नेग्रिम्स की पेशेंट अमसु याउरी स्टेट असिदा हौजिक फावदा कन्फर्म केस मसिंग 239 सुख्रे 95 नाबा फख्रे 215 हौजिक एक्टिव ओइरी अनीना लेखिद्रबने हंदक स्टेट असिदा नौना पॉजिटिव केस कया शिलोंगी उम्पलिंग लेबा BSF कैम्प तगी फंखिबा असिना मरम ओइदुना कैम्प असिगी थंगनबा एरिया सिंगदा रैंडम टेस्टिंग तौननबगी वारेप स्टेट सरकारना लौख्रे हारिबा रैंडम टेस्ट तौगदोरिबा मफम सिंगदी उम्पलिंग नोंगमेनसोंग अमदी मौपाटनी शिलोंग शहरदा लाक्लिबा जुलाई की तांग 19 अमदी 13 वर्किंग डे ओरिबा निमित निनी असि टोटल लॉकडाउन थमनबगिसु सरकारना वारेप लौख्रे हारिबा मतम असिदा शिलोंग शहर अमदी मसिगी अकोइबा एरिया सिंग जुलाई की तांग 15 की अयुक पुंग 3 फावबा कर्फ्यू थमगनी हाइरी त्रिपुरा हौखिबा पुंग 20 असिदा नौना पॉजिटिव केस 194 फंखिबगा लोइनना स्टेट असिदा अपुनबा कोविड-19 की कन्फर्म केस मसिंग 1958 सुख्रे डिस्चार्ज तौखिबगी मसिंगना 1992 नि 495 हौजिक एक्टिव ओइरी
अरोइबदा अतोप पाउसिंगदा HRD Ministry na leibaga sida lairiba university singi parikya taubaga mari leinana sandokna takpa SOP ama ngasi semkhre chahi asigi September gi tang kunthra gi mamangda terminal semester singi parikya pangthoknaba UGC na guidelines su issue tawkhre Union HRD Minister Oriba Ramesh Pokhriyal gi wafam matungina hariba terminal semester examination singa sida final year gi mahiroi singna parikya thaba ngamhoudrabasu hariba mahiroi singa duda tungda khudong chaba ama pigani hairi Nakalamaromda da Delhi gi CM Arvind Kejriwal na lebaga sigi Prime Minister Narendra Modi da chithi ama iraduna COVID pandemic ta midyang thambiduna lebaga sigi university khudingmaki final year examination sing cancel tobinaba haijakre masida offline amadi online examination sing yauribani Delhi Sarkar na di laichadasuna maram oiduna Delhi da lairiba state university singi parikya pnamak cancel tawnanaba warep lawkhre Deputy CM Manish Sisodia gi wafam matungina National Capital da lairiba State University singna chahi asigi oina term examination natraga final year examination amata lauraroi hairi Hanagi marksing amadi internal assessment ta inform oiraga evaluate tobagi progressive mechanism amasu puthoklagani haina Deputy CM na makata ki Laira zarabasu mama mapa oibasingna machagi leifam amamamdi adumak pinaribani adubo footpath ta hingzawa matai manaw amanadi machagi damakta karamna leifam pibangamgadage Bharati Khandekar Kobi Indore gi Shivaji Nagar gi footpath ta mama mapa amadi maupa aniga loinana wana punsi lenjaribi nupimacha asina Madhya Pradesh ki board nlogba class 10 gi parikya da chada humphuni pan phangduna metric pass tawrakhi Bharati gi maipakpagi policy media da fonglakpadagi Indore Municipal Corporation na Bharati da flat ama lemna khudol tamkre Niti Aayog ki Atal Innovation Mission na ngasi lebaga sigi school tamliba angang singi damakta oiba app ATL App Development Module launch tawkre hariba app asi lemna piba online course ni lebaga sigi oina school gi thakta leiba learning amadi development ki achoba app singi manungda masisu amani World Health Organization na India gi khwaidigi chawba slum area Mumbai gi Dharavida COVID-19 gi laichat control tongnanabagi Mumbai na paikhatkiba thorang singbu thagatkre Dharavi na COVID transmission gi chain thadat pangam ki masi COVID chain thadat pangam bagi mayek laraba khudam amani haina huna thagatkre Drugs Controller General of India DCGI na mayai oirapna nabadagi horaga henjinna naba COVID anaba singda restricted emergency matamda siznanabagi damakta itolizumab injection siznanabagi ayaba pikre clinical trial da peningai oiba result phangbadagi hariba hidak asi DCGI na approve tawrakhibani ngasi India da hojik fawda COVID-19 gi positive case masing lising kunmari ga chamapan humbudrama thoi phangkre Apunba confirmed case masingna lakh nipan dasmik mari nipan yokre active case masingna lakh ani dasmik mapan ani ne hojik fawda leibaga sida ngasi gi oina lising tara taruk ka chani marfuni thoi discharge tawkibaga loinana apunba discharge tawkibagi masingna lakh manga dasmik ahum yokre apunba sikhibagi masingna lising kunithoi ga chatruk yankhima pan yokre ngasi khakta da hojik fawbagi oina mi chaunga ga taramanga sikre Malim gi thakta hojik fawbagi oina ngasi gi oina positive case khwaidagi phangliba leibak India na oiri India gi mathangda ani subada USA amadi Mexico na ahum subada leiri aduga malemda ngasi gi oina khwaidagi sibagi masing yamba leibakti Mexico na oiri ani subada India aduga ahum subada USA ni ngasi gi oina di Arambai News Guwahati da Manipuri Pau sandok chaba matang installation jabaga loinana amuka su hanna khurumjari